ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕꯤ ꯂꯥꯏꯔꯦꯝꯕꯤ ꯂꯩꯁꯥꯕꯤ ꯑꯃꯕꯨ ꯂꯧꯅꯝ ꯂꯥꯡ ꯊꯥꯛꯇꯨꯅ ꯃꯌꯥꯏ ꯄꯨꯝꯕ ꯆꯝꯍꯟꯗꯨꯅ ꯍꯥꯠꯈꯤꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯃꯍꯥꯛ ꯃꯊꯟꯇ ꯆꯤꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯆꯤꯡꯃꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯛꯂꯤ꯫ ꯆꯤꯡꯒꯤ ꯅꯤꯡꯉꯣꯜꯁꯤꯡꯅ ꯁꯦꯠꯄ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯤ, ꯐꯨꯔꯤꯠ ꯀꯣꯇꯛ ꯇꯧꯕ ꯑꯃ ꯂꯤꯠꯂꯤ, ꯉꯛꯁꯝꯗ ꯍꯧꯔꯤꯛ ꯑꯃꯁꯨ ꯁꯤꯔꯤ꯫ ꯃꯀꯣꯛꯀꯤ ꯇꯨꯡꯗꯅ ꯁꯝ ꯑꯃ ꯌꯥꯜꯂꯤ, ꯁꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯌꯥꯎꯔꯤ꯫ ꯁꯛꯍꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯤꯡꯒꯤ ꯃꯐꯝ ꯑꯗꯨ ꯇꯝꯍꯧꯔꯦ꯫ ꯆꯤꯡꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯃꯃꯤꯠꯅ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯠꯅ ꯆꯠꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯂꯥꯏꯔꯩꯄꯥꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯩ ꯍꯥꯏꯅꯔꯤꯕ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩ ꯑꯁꯤꯁꯨ ꯑꯃꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯐꯖꯕ ꯑꯁꯤꯅ ꯇꯥꯏꯕꯪ ꯄꯨꯝꯕꯕꯨ ꯉꯥꯎꯍꯜꯂꯒꯦ꯫ ꯐꯖꯕꯗ ꯉꯥꯎꯕ, ꯐꯖꯕꯕꯨ ꯄꯥꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ꯫ ꯑꯩꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯂꯩꯅꯝ ꯌꯦꯟꯗꯨꯅ ꯃꯈꯣꯏꯗꯤ ꯃꯁꯥ ꯄꯨꯝꯕꯕꯨ ꯄꯨꯡꯉꯥꯎ ꯉꯥꯎꯍꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯍꯜꯂꯒꯦ꯫ ꯃꯀꯣꯛꯇ ꯁꯝ ꯌꯥꯟꯕꯤ, ꯐꯤꯖꯣꯜꯅ ꯆꯤꯡꯒꯤ ꯁꯦꯠꯄꯤ, ꯌꯦꯡꯕꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯃꯈꯣꯡꯅ ꯑꯁꯨꯝ ꯊꯥꯡꯗꯨꯅ ꯂꯥꯛꯄꯗ ꯈꯨꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯂꯝꯄꯥꯛ ꯑꯃꯒꯤ ꯆꯤꯗꯥꯏꯗ ꯅꯨꯄꯥ ꯄꯥꯈꯪ ꯑꯅꯤꯈꯛ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯈꯨꯜ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯃꯣꯡ ꯍꯥꯗꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯑꯥꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯝꯇ ꯌꯦꯡꯉꯨꯅꯦ꯫ ꯀꯅꯥꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯍꯥꯛꯁꯨ ꯌꯦꯡꯉꯤ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯔꯨꯕꯗ ꯃꯊꯟꯇ ꯃꯆꯤꯟꯗ ꯁꯣꯟꯖꯩ꯫ ꯅꯨꯄꯤꯅꯤꯅꯦ, ꯃꯁꯛꯁꯤꯗꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯂꯥꯞꯅ ꯌꯦꯡꯂꯕ ꯑꯁꯤ ꯐꯥꯎꯕꯗ ꯑꯁꯤ ꯌꯧꯅ ꯐꯖꯔꯦ꯫ ꯈꯔꯒ ꯅꯛꯁꯤꯜꯂꯒ ꯌꯦꯡꯂꯕꯗꯤ ꯀꯌꯥꯝ ꯐꯖꯔꯝꯒꯅꯤ? ꯏꯇꯥꯎ, ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯁꯤ ꯀꯩꯗꯧꯒꯦ? ꯑꯁꯤꯃꯨꯛ ꯐꯖꯕ ꯅꯨꯄꯤꯗꯤ ꯏꯃꯤꯠꯁꯦ ꯇꯥꯡꯅꯤ, ꯉꯁꯤꯐꯥꯎ ꯎꯗ꯭ꯔꯤ꯫ ꯅꯪꯗ ꯅꯠꯇꯤꯌꯦ, ꯑꯩꯁꯨ ꯎꯗ꯭ꯔꯤ꯫ ꯐꯗꯤ ꯐꯖꯔꯦꯍꯦ, ꯆꯥꯕꯒ ꯌꯥꯕ ꯑꯣꯏꯗꯤꯅꯦ ꯄꯨꯝꯅ ꯑꯣꯏꯅ ꯍꯦꯛꯇ ꯌꯣꯠꯂꯗꯕꯅꯤ ꯑꯩꯗꯤ꯫ ꯀꯩꯅꯣꯗ, ꯀꯔꯤ ꯋꯥꯅꯣꯗꯨꯕꯣ? ꯆꯥꯕ ꯌꯣꯠꯄꯒꯤ ꯋꯥꯈꯜ ꯍꯥꯟꯅ ꯇꯧꯔ ꯂꯩꯔꯦ꯫ ꯁꯨꯝ ꯋꯥꯈꯜꯗꯣ, ꯑꯩꯁꯨ ꯄꯥꯈꯪꯅꯤ ꯀꯩꯅꯣ꯫ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯎꯕꯗ ꯊꯃꯣꯏꯗ ꯑꯁꯤꯒꯨꯝꯕ ꯏꯔꯥꯡ ꯑꯃꯗꯤ ꯋꯥꯈꯜ ꯐꯥꯎꯕ ꯍꯥꯏꯕꯁꯤꯗꯤ ꯃꯍꯧꯁꯥꯅꯤ, ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯈꯨꯗꯣꯜꯅꯤ ꯀꯩꯅꯣ꯫ ꯑꯣ ꯂꯥꯏꯔꯦꯝꯕꯤ ꯇꯧꯔꯒ ꯂꯩꯍꯧꯔꯣ ꯅꯪ, ꯑꯩꯗꯤ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯅꯤ, ꯃꯃꯤꯡ ꯃꯊꯥ ꯍꯦꯛꯇ ꯍꯪꯍꯧꯔꯨꯈꯤꯒꯦ꯫ ꯉꯥꯏꯈꯣꯗꯥ, ꯃꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔో? ꯑꯩꯅ ꯍꯥꯟꯅ ꯎꯔꯛꯄ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯍꯥꯟꯅ ꯎꯒꯦꯔꯥ ꯎꯔꯣꯏꯔꯥ ꯑꯩ ꯈꯪꯗꯦꯀꯣ, ꯑꯩꯅ ꯉꯝꯅꯅꯕ ꯍꯦꯛꯇ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯀꯣꯏꯔꯗꯝꯅꯤ꯫ ꯑꯝꯇ ꯆꯪꯁꯤꯜꯂꯨꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨ ꯊꯨꯅ ꯌꯥꯡꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯇꯨꯡꯗ ꯏꯟꯅꯩ꯫ ꯁꯛꯍꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯛꯇꯝꯗ ꯉꯥꯎꯔꯕ ꯄꯥꯈꯪ ꯑꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯥꯎꯍꯟꯒꯦ ꯈꯟꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯊꯦꯛ ꯊꯦꯛꯇꯨꯅ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯄꯥꯈꯪ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯪꯉꯤ, ꯁꯛꯍꯦꯟꯕꯤ ꯍꯥꯏꯅ ꯀꯧꯒꯦ, ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ꯫ ꯅꯨꯄꯥ ꯑꯃꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯥꯎꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯔꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏ, ꯁꯛꯍꯦꯟꯕꯤ ꯀꯧꯕ ꯌꯥꯔꯣꯏ, ꯐꯖꯕꯤ ꯀꯧꯅꯤ꯫ ꯍꯣ ꯐꯖꯕꯤ, ꯑꯩꯅ ꯀꯧꯕ ꯑꯁꯤꯕꯨ ꯇꯥꯕ꯭ꯔꯣ? ꯑꯃꯨꯛꯇ ꯆꯠꯄꯗꯣ ꯂꯦꯞꯄꯤꯌꯨꯕ꯫ ꯐꯖꯕꯤ ꯅꯠꯇꯦ, ꯁꯛꯍꯦꯟꯕꯤꯅꯤ꯫ ꯍꯣꯏ, ꯁꯛꯍꯦꯟꯕꯤ ꯅꯠꯇꯦ, ꯐꯖꯕꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯉꯥꯡꯅꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ, ꯍꯣ ꯑꯩꯁꯦ ꯁꯛꯍꯦꯟꯕꯤꯁꯨ ꯅꯠꯇꯦ, ꯐꯖꯕꯤꯁꯨ ꯅꯠꯇꯦ, ꯍꯣ ꯑꯩꯗꯤꯅꯦ ꯅꯤꯡꯊꯤꯕꯤꯅꯤ, ꯅꯤꯡꯊꯤꯕꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯡ ꯑꯃꯨꯛ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ, ꯀꯔꯤ? ꯅꯤꯡꯊꯤꯕꯤ ꯍꯥꯏꯕ? ꯍꯣꯏꯗ, ꯌꯥꯏ ꯑꯗꯨꯝ ꯅꯤꯡꯊꯤ, ꯑꯩꯁꯨ ꯀꯧꯒꯦ ꯅꯤꯡꯊꯤꯕꯤ꯫ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯀꯧꯏ, ꯍꯣ ꯅꯤꯡꯊꯤꯕꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯇꯥꯟꯅꯩ꯫ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯑꯅꯤꯃꯛ ꯅꯁꯛꯁꯨ ꯂꯣꯏꯅ ꯐꯖꯩ, ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯇꯨꯡ ꯑꯁꯤꯗ ꯇꯥꯟꯅꯔꯤꯕꯁꯤꯕꯨ ꯅꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯤꯁꯤꯡ ꯑꯗꯨꯅ ꯎꯈ꯭ꯔꯒ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯂꯣꯏꯗ꯭ꯔꯣ? ꯍꯥ,
ꯀꯔꯤ ꯑꯩꯈꯣꯏꯕꯨ ꯐꯖꯩ ꯍꯥꯏꯕ? ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨꯗꯤ ꯑꯗꯨꯝ ꯐꯖꯕꯅꯤꯗ, ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯑꯩꯁꯦ ꯐꯖꯩ ꯐꯖꯩ ꯑꯗꯨꯝ ꯍꯥꯏꯔꯤ ꯄꯣꯠꯅꯤ, ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯠꯇꯅ ꯁꯨꯝ. ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯁꯨꯝꯗꯣ ꯇꯣꯛꯑꯣ, ꯅꯨꯄꯤ ꯑꯃꯠꯇꯅ ꯅꯠꯇꯦ, ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯄꯣꯠꯅꯤ, ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯪꯒꯤ ꯅꯇꯨꯡꯗ ꯏꯟꯅꯕ ꯇꯥꯟꯅꯕ ꯑꯁꯤꯒꯨꯝꯅ. ꯑꯗꯨꯕꯨ ꯅꯤꯡꯊꯤꯕꯤ, ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯕꯗꯤ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯕ. ꯑꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯌꯥꯎꯗꯕ ꯍꯥꯏꯕꯕꯨ ꯃꯃꯤꯠ ꯈꯔ ꯄꯩ, ꯃꯁꯝ ꯈꯔ ꯈꯣꯏ, ꯁꯒꯣꯜ ꯃꯩꯗꯥ ꯈꯔ ꯆꯦꯟ, ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯉꯥꯛꯇꯅꯤꯗ. ꯐꯖꯕꯗ ꯉꯥꯎꯔꯤꯕ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯁꯛꯊꯤꯕꯤꯁꯤꯡ ꯑꯗꯨꯕꯨ ꯀꯔꯝꯅ ꯀꯣꯏꯔꯨꯒꯅꯤ? ꯅꯤꯡꯊꯤꯕꯤ, ꯅꯍꯥꯛꯈꯣꯏꯒꯨꯝꯕꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯂꯤꯕꯅꯤ. ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯤ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯕꯗ ꯅꯣꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯋꯥꯔꯤꯁꯦ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯌꯦ. ꯅꯨꯡꯉꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ, ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯁꯨꯝ ꯅꯨꯡꯉꯥꯏꯃꯤꯟꯅꯔꯁꯤ ꯀꯩꯅꯣ. ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯀꯥꯏꯕ ꯌꯥꯎꯕ꯭ꯔꯅꯦ? ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯅꯪ ꯌꯥꯅꯤꯡꯗꯕ꯭ꯔꯣ? ꯀꯩꯅꯣꯗ, ꯑꯩꯈꯣꯏꯁꯨ ꯄꯪꯅꯣꯞ ꯅꯣꯞꯇꯕꯅꯤ. ꯈꯣꯡꯒ꯭ꯔꯥꯎ ꯃꯇꯣꯟ ꯂꯥꯎꯕ ꯑꯁꯤꯃꯒ ꯄꯪꯂꯩ ꯂꯩꯕꯁꯤꯗ ꯅꯪꯅ ꯄꯪꯊꯤ ꯊꯤꯅ ꯎꯔꯕ ꯃꯥꯜꯂꯤ. ꯃꯗꯨꯒꯤ ꯅꯠꯆꯗꯤ ꯑꯩꯅ ꯍꯥꯏꯕꯗꯤ, ꯅꯪꯅ ꯍꯥꯏꯕꯗꯤ ꯀꯩꯗꯧꯕ? ꯌꯥꯔꯦꯁꯤ ꯅꯠꯇ꯭ꯔꯣ? ꯉꯥꯏꯈꯣꯗ, ꯍꯤ ꯑꯅꯤ ꯇꯣꯡꯕꯗ ꯀꯔꯥꯡ ꯁꯦꯒꯥꯏꯕꯅꯤ, ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯦꯞꯄꯗꯤ ꯍꯥ ꯑꯣꯏꯕꯅꯤ. ꯅꯤꯡꯉꯣꯜꯂꯩꯒꯤ ꯊꯃꯣꯏꯗꯤ ꯁꯨꯞꯅꯇꯒꯤ ꯑꯃꯈꯛꯇꯅꯤ, ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯅꯤ. ꯅꯈꯣꯏꯁꯨ ꯋꯥꯈꯜ ꯇꯥꯐꯝ ꯊꯣꯛꯏꯅ. ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯥꯅꯕ ꯑꯃ ꯄꯨꯕꯤꯔꯛꯈꯣ, ꯑꯗꯨꯒ ꯅꯤꯡꯉꯣꯜꯂꯩꯒꯤ ꯑꯔꯦꯞꯄ ꯋꯥꯐꯝ ꯑꯃ ꯍꯥꯏꯖꯒꯦ, ꯂꯩꯍꯧꯔꯣ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯛꯍꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯈꯔ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯅꯨꯄꯥ ꯄꯥꯈꯪ ꯑꯅꯤꯗꯨ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ. ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯍꯥꯏꯅꯩ, ꯀꯝꯇꯧꯕ, ꯍꯤ ꯑꯅꯤ ꯇꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯅꯦ ꯃꯥꯒꯤꯁꯦ? ꯏꯇꯥꯎꯗꯤ ꯍꯤ ꯃꯆꯥꯅꯤ, ꯑꯗꯨꯅ ꯍꯤ ꯑꯆꯧꯕ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯇꯣꯡꯖꯔꯁꯅꯨ. ꯍꯥꯏꯕꯗꯤ ꯍꯤ ꯃꯆꯥꯅꯤꯅ ꯇꯣꯡꯕꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯂꯝꯖꯦꯜꯁꯨ ꯁꯥꯜꯂꯣꯏ ꯍꯥꯏꯔꯤꯕ. ꯀꯩꯅꯣꯗ, ꯑꯩꯕꯨ ꯍꯤ ꯃꯆꯥ ꯀꯥꯏꯅ? ꯏꯕꯨꯡꯉꯣ, ꯄꯤꯛꯆꯔꯕꯁꯨ ꯍꯩꯀ꯭ꯔꯨꯅꯤ, ꯅꯪꯕꯨ ꯃꯁꯤꯕꯨ ꯀꯥꯎꯕ꯭ꯔꯣ? ꯍꯣ, ꯍꯧꯖꯤꯛꯁꯦ ꯍꯩꯀ꯭ꯔꯨ ꯄꯥꯟꯕꯒꯤ ꯃꯇꯝ ꯅꯠꯇꯦ, ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ, ꯑꯩꯅ ꯑꯗꯨꯝ ꯀꯣꯏꯔꯒꯦ. ꯑꯩꯈꯣꯏ ꯑꯅꯤꯗ ꯀꯔꯟ ꯇꯥꯔꯛꯀꯅꯨꯀꯣ ꯅꯪ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯃꯃꯥꯏ ꯑꯣꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯂꯩꯍꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯏ, ꯍꯩꯀ꯭ꯔꯨ ꯄꯥꯟꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯕꯁꯨꯅꯦ, ꯍꯩꯔꯣꯟꯅꯤ ꯍꯩꯔꯣꯟ, ꯍꯩꯔꯣꯟꯒꯤ ꯃꯍꯥꯎꯁꯨ ꯌꯥꯝ ꯇꯣꯉꯥꯟꯕꯅꯤ. ꯐꯩ, ꯅꯪꯅ ꯉꯝꯂꯒꯅ ꯀꯣꯏꯌꯨ, ꯑꯩꯅ ꯉꯝꯂꯒꯅ ꯑꯩꯅ ꯀꯣꯏꯒꯅꯤ. ꯃꯍꯥꯛꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ. ꯁꯣꯝꯗꯅ ꯆꯤꯡꯃꯤ ꯅꯤꯡꯉꯣꯜ ꯃꯥꯂꯕꯤ ꯁꯛꯍꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯁꯨꯝ ꯆꯠꯄꯗ ꯌꯨꯝꯂꯛ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ. ꯃꯃꯤꯠ ꯑꯗꯨꯅ ꯌꯨꯝꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯈꯜꯂꯤ, ꯑꯩꯅ ꯆꯠꯂꯤꯕ ꯑꯁꯤꯕꯨ ꯀꯅꯥꯒꯤ ꯌꯨꯝꯗ ꯆꯪꯒꯗꯧꯔꯤꯕꯅꯣ? ꯀꯅꯥꯒꯤ ꯌꯨꯝꯗ ꯆꯪꯁꯤꯒꯦ ꯑꯩꯕꯣ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯏꯃꯨꯡ ꯑꯃ ꯎꯔꯗꯨꯅ, ꯃꯁꯤꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯁꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯆꯪꯂꯒꯦ, ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯂꯨꯔꯒꯦ. ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯝꯃꯤ, ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯧꯏ, ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯂꯩꯔꯗꯤ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ. ꯌꯨꯝ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯏ. ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯕꯦꯝꯃ, ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯀꯅꯥ ꯍꯪꯕꯅꯣ? ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯈꯨꯝꯖꯩ, ꯏꯃꯥ, ꯑꯩꯁꯦ ꯂꯝꯕꯤꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯇꯨꯅ ꯌꯨꯝꯗ ꯍꯟꯕ ꯌꯥꯗ꯭ꯔꯦ. ꯅꯨꯃꯤꯠꯁꯤꯁꯨ ꯇꯥꯁꯤꯜꯂꯛꯂꯦ, ꯑꯗꯨꯅ ꯏꯃꯥꯒꯤ ꯌꯨꯝꯁꯤꯗ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃꯇꯪ ꯌꯥꯔꯦꯛꯆꯒꯦ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯇꯧꯕꯅꯦ. ꯅꯨꯄꯤ ꯑꯗꯨꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯕꯗ ꯋꯥꯈꯜꯗ ꯈꯜꯂꯤ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯃꯁꯛ ꯐꯖꯈ꯭ꯔꯦꯗ. ꯑꯁꯤꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯒ ꯑꯣꯏꯔꯕꯗꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩꯒꯤ ꯏꯔꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯐꯔꯒꯅꯤ. ꯀꯥꯟꯅꯗꯦ, ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯄꯨ ꯌꯨꯝ ꯑꯁꯤꯗ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯃ ꯌꯥꯔꯦꯛꯍꯜꯂꯒꯦ. ꯑꯃꯔꯣꯝꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯄꯥꯈꯪ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ, ꯃꯈꯣꯏ ꯑꯅꯤꯁꯦ ꯁꯈꯪ ꯃꯥꯏꯈꯪꯅꯍꯜꯂꯒꯦ. ꯅꯨꯄꯤꯅ ꯅꯨꯄꯥ ꯑꯃꯒꯤ ꯃꯌꯨꯝꯗ ꯑꯍꯤꯡ ꯌꯥꯔꯦꯛꯄ ꯍꯥꯏꯕꯁꯦ ꯅꯨꯄꯤꯗꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ. ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯈꯨꯝꯃꯤ, ꯕꯦꯝꯃ, ꯌꯥꯅꯤ ꯌꯥꯅꯤ, ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯍꯥꯏꯕꯒꯦ?
ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯉꯁꯤ ꯑꯁꯤꯃꯅꯦ ꯅꯪꯅ ꯌꯨꯝꯗ ꯍꯟꯕ ꯐꯔꯛ ꯇꯥꯔꯅꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯑꯣꯏꯅ ꯂꯩꯔꯣ ꯏꯟꯁꯥꯡꯒ ꯑꯍꯥꯎꯕ ꯊꯣꯡꯗꯨꯅ ꯄꯤꯖꯒꯗꯧꯔꯤꯕꯅꯤ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯅꯆꯥ ꯑꯩꯕꯨ ꯆꯪꯖꯐꯝ ꯄꯤꯕꯤꯒꯅꯤ ꯍꯥꯏꯕꯁꯤꯗ ꯑꯗꯣ ꯏꯃꯥ ꯌꯨꯝꯁꯤꯗ ꯀꯅꯥ ꯀꯅꯥꯕꯨ ꯂꯩꯕꯒꯦ ꯏꯄꯨꯔꯣꯏꯕꯗꯨꯗꯤꯅꯦ ꯑꯥ ꯂꯥꯡꯐꯩꯗ ꯂꯩꯈꯤ ꯌꯨꯝꯁꯤꯗ ꯏꯆꯥꯅꯨꯄꯥ ꯑꯃꯒ ꯑꯩꯒ ꯈꯛ ꯂꯩꯕꯅꯤ ꯏꯕꯦꯝꯃ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯃꯁꯛꯀ ꯌꯥꯝꯅ ꯐꯖꯈ꯭ꯔꯕꯖꯥꯠꯅꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯏ ꯏꯃꯨꯡꯗ ꯂꯩꯍꯧꯔꯤꯌꯦ ꯏꯃꯥ ꯀꯧꯊꯣꯛꯂꯛꯀꯦ ꯅꯪꯁꯨꯅꯦ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯀꯥꯈꯠꯂꯛꯎ ꯁꯛꯍꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯌꯨꯝ ꯑꯁꯤꯗ ꯄꯥꯈꯪ ꯂꯩ ꯍꯥꯏꯕ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄ ꯌꯥꯔꯔꯣꯏ ꯑꯩ ꯑꯗꯨꯅ ꯑꯩ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯒꯦ ꯅꯨꯄꯤ ꯑꯗꯨꯅ ꯏꯃꯨꯡꯗ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯗꯨꯅ ꯆꯪꯂꯝꯃꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦꯍꯦ ꯀꯩꯅꯣ ꯏꯃꯥ ꯑꯗꯨ ꯀꯟꯅ ꯀꯧꯏꯗꯨꯕꯣ ꯍꯩ ꯃꯄꯥꯟꯗꯅꯦ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯍꯧꯕꯅꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯦꯛꯀꯦ ꯍꯥꯏꯔꯤ ꯃꯍꯥꯛꯀꯤ ꯐꯖꯕ ꯃꯁꯛ ꯑꯗꯨꯕꯨ ꯏꯆꯥꯗ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯏꯃꯥ ꯃꯁꯛ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯍꯥꯏꯕ ꯃꯄꯥꯜꯗ ꯂꯩꯍꯧꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥꯜꯗ ꯊꯨꯅ ꯊꯣꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯁꯨ ꯃꯇꯨꯡꯗ ꯏꯟꯅꯩ ꯃꯈꯣꯏ ꯑꯅꯤꯅ ꯃꯄꯥꯜꯗ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯁꯨꯃꯥꯡ ꯑꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦꯅ ꯍꯩꯃꯥ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯃꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯕꯅꯤꯅꯦꯍꯦ ꯂꯦꯞꯄꯝꯃꯣꯏ ꯂꯦꯞꯄꯝꯃꯣꯏ ꯏꯃꯥꯒꯤ ꯅꯃꯤꯠ ꯑꯗꯨꯅꯅꯦ ꯁꯦꯔꯥꯟꯅꯅ ꯎꯕ ꯑꯣꯏꯔꯤꯅꯤ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯑꯩꯉꯣꯟꯗ ꯁꯥꯟꯅꯕꯤꯔꯅꯨꯕ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯂꯦꯞꯇꯨꯅ ꯋꯥꯈꯜꯗ ꯈꯜꯍꯧꯏ ꯀꯔꯤꯅꯣꯕ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃꯇꯪ ꯂꯦꯛꯆꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯈꯤꯕꯅꯤ ꯑꯗꯨꯒ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯃꯍꯥꯛꯅ ꯌꯦꯅꯈꯥ ꯌꯦꯡꯒꯣꯟꯂꯣꯝꯗ ꯑꯃꯨꯛ ꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯁꯤꯗꯁꯨ ꯂꯩꯇꯦꯅꯦꯍꯦ ꯃꯐꯝ ꯑꯃꯗ ꯁꯣꯏꯗꯅ ꯆꯠꯂꯝꯂꯒꯅꯤ ꯃꯍꯥꯛ ꯁꯣꯝꯗꯅ ꯁꯛꯍꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯝꯂꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯊꯟꯇ ꯆꯠꯂꯝꯃꯤ ꯑꯁꯨꯝ ꯆꯠꯄꯗ ꯂꯝꯍꯥꯡ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯇꯥꯔꯝꯃꯤ ꯃꯍꯥꯛꯅ ꯈꯜꯂꯤ ꯑꯩꯅ ꯇꯁꯦꯡꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯊꯃꯣꯏ ꯑꯗꯨꯕꯨ ꯌꯦꯡꯊꯣꯛꯀꯦ ꯍꯥꯏꯅ ꯈꯟꯕꯒꯤꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯁꯦ ꯐꯖꯕ ꯂꯣꯏꯅ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯣꯡꯗ ꯌꯥꯝꯅ ꯐꯖꯅ ꯎꯔꯤꯕ ꯋꯥꯔꯛꯇ ꯁꯥꯠꯄꯤ ꯗꯌꯥꯜꯅ ꯃꯍꯥꯛꯀꯤ ꯃꯅꯨꯡ ꯑꯗꯨꯗ ꯍꯨꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯂꯩꯔꯝꯈꯤꯕ ꯑꯗꯨꯃꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕꯤꯗꯦ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯍꯧꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯆꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯎꯈꯥ ꯑꯗꯨꯗ ꯐꯝꯊꯩ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯌꯥꯟꯕ ꯁꯝ ꯑꯗꯨꯁꯨ ꯃꯈꯥꯗ ꯊꯝꯃꯤ ꯋꯥꯔꯦꯗ ꯇꯥꯏꯕꯪ ꯃꯤꯁꯤꯡꯕꯨ ꯁꯨꯝꯍꯠꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯑꯁꯦ ꯇꯁꯦꯡꯅ ꯋꯥꯔꯦ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯂꯦꯛꯄꯁꯨ ꯌꯥꯕ ꯅꯠꯇꯦꯗꯣ ꯑꯩꯗꯤ ꯑꯗꯨꯅ ꯎꯈꯥ ꯑꯁꯤꯗ ꯑꯣꯏꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃ ꯂꯦꯛꯂꯒꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯁꯛꯍꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯎꯈꯥ ꯑꯗꯨꯗ ꯌꯥꯔꯦꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯐꯤꯖꯦꯠ ꯑꯃ ꯍꯣꯡꯗꯣꯛꯇꯨꯅ ꯑꯃꯨꯛ ꯈꯨꯜ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯄꯥꯈꯪ ꯅꯍꯥꯁꯤꯡꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯅꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏ ꯐꯖꯩꯌꯦ ꯁꯤꯗꯤ ꯃꯇꯨꯡꯗ ꯏꯟꯅꯔꯨꯁꯤ ꯂꯥꯎꯅꯦ ꯏꯟꯅꯍꯧꯕꯅ ꯐꯅꯤꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯨ ꯃꯥꯟꯗꯦ ꯃꯃꯥꯡꯗ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ ꯀꯥꯟꯅꯗꯦ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯃꯈꯣꯏꯁꯤꯡꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯩ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯂꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯤ ꯑꯁꯨꯝ ꯏꯟꯅꯕ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯋꯥꯔꯛꯂꯝꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯝꯇ ꯉꯥꯏꯈꯣꯗ ꯑꯩꯗꯤ ꯌꯥꯝꯅ ꯋꯥꯔꯦ ꯅꯈꯣꯏꯕꯨ ꯀꯔꯤꯁꯨ ꯋꯥꯗꯕ꯭ꯔꯣ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤꯗ ꯋꯥꯔꯁꯨ ꯑꯗꯨꯝ ꯐꯖꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯤꯕꯅꯤ ꯋꯥꯕ ꯍꯥꯏꯕꯕꯨ ꯈꯣꯡꯁꯦ ꯊꯥꯡꯕ ꯉꯝꯗ꯭ꯔꯕꯅꯤ ꯍꯣꯏꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯇꯥ ꯑꯃ ꯇꯧꯏꯀꯣ ꯁꯣꯅꯣꯒ ꯆꯨꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯕꯅꯤ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯑꯁꯨꯝ ꯆꯠꯂꯤ ꯋꯥꯕꯒ ꯑꯃꯠꯇ ꯈꯪꯗꯕ꯭ꯔꯥ ꯀꯩꯅꯣ ꯅꯨꯄꯥ ꯑꯩꯈꯣꯏ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯨꯝꯗ꯭ꯔꯤꯡ ꯑꯁꯨꯝ ꯆꯠꯂꯤꯕ ꯑꯃꯨꯛꯇ ꯀꯧꯔꯒ ꯍꯪꯁꯦ ꯃꯍꯥꯛꯅ ꯆꯠꯂꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗꯣ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯔꯛꯏ
ꯍꯣ ꯃꯥꯡꯗ ꯆꯠꯂꯤꯕꯤ ꯐꯖꯕꯤ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯨꯑꯣ ꯋꯥ ꯑꯃꯇ ꯍꯪꯖꯒꯦ ꯆꯛꯍꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯈꯨꯝꯂꯛꯏ ꯑꯩꯕꯨ ꯀꯧꯕꯕꯨ ꯀꯔꯤ ꯂꯩꯕꯒꯦ ꯅꯪꯅ ꯆꯠꯂꯤꯕꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯅꯠꯇꯦ ꯅꯪꯕꯨ ꯋꯥꯕꯒ ꯑꯃꯇ ꯐꯥꯎꯗꯕ꯭ꯔꯣ ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯅꯪꯕꯣ ꯍꯩꯃꯥ ꯏꯕꯨꯡꯁꯤꯡꯁꯦ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯤꯕ ꯑꯣꯏꯔꯦꯀꯣ ꯑꯩꯗꯤ ꯅꯈꯣꯏꯁꯦ ꯑꯁꯨꯝ ꯂꯝꯕꯤꯗ ꯆꯠꯂꯤꯕꯣꯏ ꯅꯤꯡꯂꯨꯔꯦ ꯏꯕꯨꯡꯈꯣꯏꯕꯨ ꯂꯝꯕꯤ ꯆꯠꯄꯗ ꯋꯥꯔꯕ꯭ꯔꯥꯅꯦ ꯋꯥꯕ ꯍꯥꯏꯕꯕꯨ ꯋꯥꯔꯦꯗ ꯋꯥꯕꯗ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯦ ꯑꯩꯈꯣꯏꯒ ꯑꯩꯗꯤ ꯄꯣꯊꯥꯗꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯄꯣꯊꯥꯗꯨꯅ ꯂꯩꯕꯗꯤ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯒꯅꯤ ꯏꯕꯨꯡꯈꯣꯏꯅ ꯋꯥꯔꯦ ꯍꯥꯏꯔꯕꯅꯤನ ꯅꯈꯣꯏ ꯑꯣꯏꯅ ꯄꯣꯊꯥꯕꯤꯍꯧꯔꯣ ꯅꯆꯜꯂꯩꯗꯤ ꯑꯁꯨꯝ ꯆꯠꯆꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯌꯦꯡꯗꯨꯅ ꯍꯥꯏꯅꯍꯧꯏ ꯉꯝꯗ꯭ꯔꯦꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯒ ꯏꯟꯅꯕ ꯃꯍꯥꯛ ꯃꯊꯟꯇ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯁꯅꯤ ꯍꯣꯏꯗ ꯐꯖꯩ ꯍꯥꯏꯗꯨꯅ ꯗꯨꯛ ꯇꯥꯟꯅꯕꯒꯤ ꯋꯥꯅꯤ ꯃꯤꯑꯣꯏꯕꯅ ꯋꯥꯔꯛꯂꯕꯗꯤ ꯐꯖꯕꯒ ꯑꯃꯠꯇ ꯆꯪꯗꯦ ꯍꯥꯏꯕꯗꯣ ꯆꯨꯝꯕꯖꯥꯠꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯄꯣꯊꯥꯅꯔꯝꯃꯤ ꯑꯁꯨꯝꯅ ꯁꯛꯍꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯄꯨ ꯎꯕ ꯄꯥꯈꯪ ꯅꯨꯄꯥꯁꯤꯡꯅ ꯃꯍꯥꯛꯀꯤ ꯐꯖꯕꯗ ꯉꯥꯎꯗꯨꯅ ꯃꯇꯨꯡꯗ ꯀꯣꯏꯏꯟ ꯏꯟꯅꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯐꯨꯅ ꯆꯩꯅꯔꯛꯄꯁꯨ ꯌꯥꯎꯔꯝꯃꯤ ꯃꯈꯣꯏꯅ ꯐꯨꯅꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯅꯩ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯑꯩꯈꯣꯏꯅ ꯃꯁꯛ ꯃꯁꯥ ꯈꯪꯗ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯃꯁꯦꯜꯅ ꯇꯣꯏꯅ ꯐꯨꯅꯔꯤ ꯃꯁꯦ ꯐꯠꯇꯕ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯑꯃꯨꯛꯇ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯊꯤꯗꯣꯛꯈꯤꯁꯦ ꯍꯣꯏꯅꯦ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯐꯨꯅꯔꯤꯕꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯑꯃꯔꯣꯝꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯂꯝꯕꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤꯕꯤ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯤ ꯃꯍꯥꯛ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯗꯤ ꯅꯠꯇꯦ ꯃꯃꯥꯡꯗ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤꯕ ꯅꯨꯄꯤꯅꯤ ꯃꯁꯛ ꯑꯁꯤꯃꯗꯤ ꯐꯖꯅ ꯐꯖꯔꯦ ꯃꯍꯥꯛꯀꯤ ꯐꯖꯕ ꯃꯁꯛ ꯑꯁꯤꯅ ꯄꯥꯈꯪ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯂꯣꯏꯅ ꯁꯨꯝꯈ꯭ꯔꯦ ꯑꯩꯈꯣꯏ ꯄꯨꯝꯕ ꯃꯍꯥꯛꯀꯤ ꯐꯖꯕꯗ ꯂꯣꯏꯅ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯒꯤ ꯈꯣꯡꯐꯝꯁꯦ ꯑꯃꯨꯛꯇ ꯍꯟꯗꯣꯛꯈꯤꯁꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯤꯒꯠꯁꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯥꯏꯋꯥ ꯇꯤꯟꯋꯥ ꯈꯔ ꯍꯩꯕ ꯄꯥꯈꯪ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯇꯣꯟꯗꯥꯡ ꯀꯧꯔꯝꯃꯤ ꯇꯣꯟꯗꯥꯡ ꯃꯄꯥ ꯃꯄꯨꯁꯤꯡꯅ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃ ꯊꯝꯕꯤꯔꯝꯈꯤ ꯃꯗꯨꯒꯨꯝꯕ ꯃꯍꯥꯛꯅ ꯂꯣꯏꯅ ꯄꯥꯈꯤ ꯑꯗꯨꯅ ꯂꯥꯏꯋꯥ ꯇꯤꯟꯋꯥꯒꯤ ꯃꯔꯝꯗ ꯈꯔ ꯃꯈꯩꯗꯤ ꯈꯪꯖꯔꯝꯃꯤ ꯇꯣꯟꯗꯥꯡꯅꯁꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯆꯠꯂꯦ ꯍꯥꯏꯕꯗꯨ ꯄꯥꯎꯗꯤ ꯇꯥꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯛꯊꯦꯡꯅꯃꯛꯇꯤ ꯎꯗ꯭ꯔꯤ ꯃꯍꯥꯛꯅ ꯍꯥꯏꯖꯩ ꯃꯈꯣꯏꯅ ꯐꯖꯩ ꯍꯥꯏꯅꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯔꯤꯕꯖꯥꯠꯅꯣ ꯑꯩꯒꯤꯗꯤ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ ꯃꯁꯛꯇꯣ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯇꯣꯟꯗꯥꯡꯅ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯑꯃꯗ ꯁꯨꯝꯅ ꯍꯪꯉꯤ ꯏꯇꯥꯎ ꯅꯈꯣꯏꯅ ꯐꯖꯩ ꯍꯥꯏꯅꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯄꯒꯦ ꯑꯩꯒꯗꯤ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ ꯏꯇꯥꯎ ꯇꯨ ꯃꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯀꯥꯟꯗ ꯍꯦꯛ ꯆꯠꯄꯅꯤ ꯃꯁꯤꯗ ꯉꯥꯏꯌꯨ ꯁꯣꯏꯗꯅ ꯊꯦꯡꯅꯒꯅꯤ ꯑꯗꯨꯗꯤ ꯐꯔꯦ ꯉꯁꯤꯃꯛ ꯍꯦꯛꯇ ꯉꯥꯏꯔꯒꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯨꯕꯨ ꯌꯦꯡꯂꯒꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯟꯗꯥꯡꯅ ꯂꯝꯕꯤ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅꯤ ꯂꯝꯕꯤ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯁꯛꯍꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯥꯛꯂꯝꯃꯤ ꯇꯣꯟꯗꯥꯡꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯕꯗ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯀꯔꯤ ꯈꯨꯐꯖꯅꯤ ꯍꯥꯏꯕꯒꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯅꯨꯄꯤꯁꯤꯗꯤ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯐꯖꯕ ꯃꯁꯛ ꯑꯁꯤ ꯑꯣꯏꯔꯝꯕ ꯇꯥꯏ ꯑꯩꯈꯣꯏ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯄꯥꯈꯪ ꯃꯈꯩꯅ ꯂꯣꯏꯅ ꯃꯉꯣꯟꯗ ꯉꯥꯎꯅꯔꯤꯕꯁꯦ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯇꯧꯔꯛꯂꯦ ꯃꯍꯥꯛꯀ ꯍꯦꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯇꯟꯖꯥ ꯑꯁꯤꯗ ꯇꯣꯟꯗꯥꯡꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯤꯁꯛ ꯑꯃꯠꯇ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯂꯩꯔꯕꯗꯤ ꯃꯍꯥꯛꯇꯣ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯅꯕꯅꯤ ꯍꯩꯁ ꯑꯩꯅ ꯎꯔꯤꯕ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯁꯤꯃꯗꯤ ꯐꯖꯅ ꯐꯖꯔꯦ ꯑꯩꯁꯨ ꯃꯉꯣꯟꯗ ꯉꯥꯎꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯖꯕꯒꯤ ꯃꯌꯥꯏ ꯑꯁꯦ ꯍꯦꯟꯃꯜꯂꯤ ꯇꯁꯦꯡꯅ ꯃꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯏ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯌꯦꯡꯂꯒꯦ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯣꯏꯔꯝꯂꯒꯅ ꯑꯩꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯐꯥꯔꯒ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯂꯥꯏ ꯑꯣꯏꯔꯝꯂꯒꯅ ꯃꯍꯥꯛꯄꯨ ꯅꯥꯎꯊꯦꯝꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯒꯦ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯔꯝꯗꯨꯅ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ
ꯁꯛꯍꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯆꯠꯂꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯇꯣꯟꯗꯥꯡꯅ ꯏꯟꯅꯔꯤ꯫ ꯉꯥꯏꯍꯥꯛ ꯏꯟꯅꯔꯕ ꯇꯨꯡꯗ ꯇꯣꯟꯗꯥꯡꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯏ꯫ "ꯑꯣ, ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ, ꯋꯥ ꯑꯃꯇ"꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯗꯕ ꯃꯈꯩ ꯅꯨꯄꯤ ꯑꯗꯨ ꯆꯠꯂꯤ꯫ ꯇꯣꯟꯗꯥꯡꯅ 2-3ꯂꯛ ꯀꯧꯏ, ꯑꯗꯨꯕꯨ ꯇꯥꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ ꯃꯁꯤꯗ ꯇꯣꯟꯗꯥꯡꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯩꯅ 3-4ꯔꯛ ꯀꯧꯔꯕꯁꯤꯐꯥꯎ ꯇꯥꯅ ꯇꯥꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯆꯠꯂꯤꯁꯦ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯏꯔꯝꯂꯒꯕꯨ ꯉꯁꯥꯏꯅ ꯂꯦꯞꯈ꯭ꯔꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯂꯥꯏꯔꯦꯝꯕꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯅ ꯀꯧꯕꯁꯤꯗ ꯅꯪꯅ ꯂꯦꯞꯄꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯥꯏꯋꯥ ꯁꯣꯟꯗꯨꯅ ꯑꯣꯏꯅ ꯂꯦꯞꯍꯜꯂꯒꯦ꯫ ꯇꯣꯟꯗꯥꯡ ꯑꯩꯒꯤ ꯏꯒꯨꯜ ꯈꯪꯍꯜꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯇꯣꯟꯗꯥꯡꯅ ꯃꯆꯤꯜ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯕ ꯂꯥꯏꯋꯥ ꯑꯃ ꯁꯣꯜꯂꯝꯃꯤ꯫ ꯂꯥꯏꯋꯥ ꯑꯗꯨ ꯁꯣꯟꯕ ꯍꯦꯛ ꯂꯣꯏꯕꯗ ꯃꯃꯥꯡꯗ ꯆꯠꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯆꯞ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯅ ꯊꯥꯡꯕ ꯉꯝꯗ꯭ꯔꯤꯕꯁꯤꯕꯣ? ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯀꯧꯔꯤꯕ ꯑꯁꯤ ꯐꯥꯎꯕ ꯇꯥꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯆꯠꯄꯅꯤ, ꯑꯗꯨꯕꯨ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯑꯩꯗꯤ ꯀꯔꯝ ꯇꯧꯅꯤ? ꯃꯍꯥꯛꯅ ꯑꯩꯕꯨ ꯐꯥꯔꯤꯕ ꯀꯥꯏ ꯍꯥꯏꯕꯗꯨꯔꯥ? ꯂꯥꯏꯔꯦꯝꯕꯤꯗꯨ ꯇꯁꯦꯡꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ, ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯇꯣꯟꯗꯥꯡꯅ ꯍꯥꯏꯔꯛꯏ, ꯍꯦ ꯅꯨꯄꯤ, ꯅꯪꯕꯨ ꯅꯅꯥ ꯄꯪꯕ꯭ꯔꯣ? ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯅꯁꯛ ꯅꯇꯧ ꯐꯖꯩ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯇꯧꯗꯨꯅ ꯆꯠꯂꯤꯕ꯭ꯔꯣ? ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯈꯨꯝꯃꯤ, ꯃꯗꯨ ꯑꯃꯠꯇ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯑꯩꯅ ꯀꯧꯕꯗꯨ ꯇꯥꯗꯕ ꯃꯈꯩ ꯅꯪꯅ ꯆꯠꯂꯤꯕ? ꯅꯪꯕꯨ ꯀꯅꯥꯅꯣ? ꯅꯪ ꯃꯁꯛ ꯈꯪꯗꯦ꯫ ꯑꯩ ꯃꯁꯛ ꯈꯪꯗꯕ ꯅꯪꯅ ꯀꯧꯔꯒ ꯑꯩꯅ ꯀꯔꯤꯒꯤ ꯈꯨꯝꯗꯨꯒꯅꯤ? ꯇꯣꯟꯗꯥꯡꯅ ꯅꯨꯄꯤ ꯑꯗꯨ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯁꯣꯟꯈꯤꯕ ꯂꯥꯏꯋꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯪꯂꯦ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯥꯈꯪꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯉꯥꯎꯍꯟꯕꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯄꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯇꯣꯟꯗꯥꯡꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ? ꯐꯔꯦ, ꯑꯩꯒꯤ ꯏꯁꯛ ꯑꯁꯦ ꯅꯪꯉꯣꯟꯗ ꯇꯥꯛꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯟꯗꯥꯡꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯇꯣꯟꯗꯥꯡꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯃꯇꯨꯡꯗ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏ, ꯅꯪ ꯀꯅꯥꯅꯣ? ꯑꯩꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯤꯕ ꯅꯪ ꯀꯅꯥꯅꯣ? ꯇꯣꯟꯗꯥꯡꯅ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯤꯡꯂꯣꯝꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯜꯂꯤ, ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯔꯣꯏ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯕꯅꯤ꯫ ꯆꯤꯡ ꯑꯁꯤꯗ ꯑꯩꯕꯨ ꯄꯨꯁꯤꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯇꯣꯟꯗꯥꯡꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯈꯔ ꯆꯪꯁꯤꯜꯂꯒ ꯆꯥꯎꯔꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯂꯦꯞꯄꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯦꯞꯄꯤ꯫ ꯇꯣꯟꯗꯥꯡꯅ ꯃꯍꯥꯛꯀꯤ ꯂꯥꯏꯋꯥ ꯑꯗꯨꯕꯨ ꯁꯣꯟꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯎ ꯑꯗꯨꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ? ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ, ꯅꯪꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ꯫ ꯅꯪꯕꯨ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯒꯅꯤ꯫ ꯃꯗꯣ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ꯫ ꯑꯩꯕꯨ ꯍꯧꯖꯤꯛꯃꯛ ꯊꯥꯗꯣꯛꯑꯣ꯫ ꯇꯣꯟꯗꯥꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩ꯫ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯅꯪꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯊꯝꯕ ꯅꯠꯇꯦꯛꯂꯣ? ꯅꯪꯅ ꯐꯥꯖꯤꯜꯂꯤꯕ ꯑꯁꯤꯗꯒꯤ ꯍꯦꯛ ꯅꯥꯟꯊꯣꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯀꯅꯤ꯫ ꯅꯪꯒꯤ ꯊꯋꯥꯏ ꯂꯧꯒꯅꯤ꯫ ꯑꯩꯁꯦ ꯂꯥꯏꯔꯦꯝꯕꯤꯅꯦ, ꯂꯥꯏꯔꯦꯝꯕꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯉꯥꯡ ꯀꯌꯥ ꯑꯃ ꯉꯥꯡꯂꯝꯃꯤ꯫ ꯇꯣꯟꯗꯥꯡꯅ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯇꯥꯔꯨꯔꯕ ꯇꯨꯡꯗ ꯑꯃꯨꯛ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯅꯔꯥꯜꯂ? ꯀꯔꯤꯒꯤ ꯃꯔꯥꯜ? ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ꯫ ꯅꯍꯥꯛ ꯂꯥꯏꯔꯦꯝꯕꯤꯅꯦ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯇꯥꯏꯕꯪ ꯄꯥꯈꯪꯁꯤꯡꯕꯨ ꯂꯣꯏꯅ ꯉꯥꯎꯍꯜꯂꯤꯕ? ꯅꯪꯒꯤ ꯃꯌꯥꯏ ꯑꯗꯨꯅ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯗ꯭ꯔꯦ, ꯈꯟꯅꯔꯦ꯫ ꯃꯁꯤ ꯄꯨꯝꯕ ꯅꯪꯅꯅꯤ꯫ ꯏꯪꯅ ꯇꯞꯅ ꯂꯩꯖꯔꯝꯕ ꯈꯨꯜ ꯑꯁꯤꯕꯨ ꯅꯪꯅ ꯃꯊꯛ ꯃꯈꯥ ꯑꯣꯜꯍꯟꯕꯤꯔꯦ꯫ ꯃꯗꯨꯒꯤ ꯃꯍꯩꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯐꯥꯗꯨꯅ ꯊꯝꯂꯤꯕꯁꯦ꯫ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯇꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯐꯖꯕ ꯅꯨꯄꯤ ꯁꯥꯅꯤꯡꯂꯦ ꯁꯥꯅꯤ, ꯁꯥꯅꯤꯡꯗ꯭ꯔꯦ ꯇꯣꯛꯀꯅꯤ꯫ ꯃꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯈꯣꯏꯗ ꯀꯅꯥꯅ ꯑꯩꯉꯣꯟꯗ ꯉꯥꯎꯕꯤꯌꯨ ꯍꯥꯏꯕꯒꯦ? ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯤꯕ꯭ꯔꯥ? ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯂꯕ ꯅꯠꯇ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯜ ꯑꯗꯨꯅ ꯅꯨꯡꯁꯤ ꯂꯥꯏꯋꯥ ꯑꯃ ꯁꯣꯜꯂꯝꯃꯤ꯫ ꯇꯣꯟꯗꯥꯡꯅ ꯅꯨꯡꯁꯤ ꯂꯥꯏꯋꯥ ꯑꯁꯤꯕꯨ ꯍꯦꯛ ꯁꯣꯟꯕꯒ ꯉꯁꯥꯏ ꯃꯈꯩ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯥꯎꯔꯝꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯍꯟꯈꯤꯗꯨꯅ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯨꯡꯁꯤ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯇꯣꯟꯗꯥꯡꯅ ꯁꯣꯜꯂꯤꯕ ꯅꯨꯡꯁꯤ ꯂꯥꯏꯋꯥ ꯑꯁꯤꯅ ꯅꯍꯥꯟ ꯃꯈꯩ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤꯗ ꯉꯥꯎꯍꯟꯕꯒꯨꯝꯅ ꯉꯁꯤꯅ ꯑꯃꯨꯛ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯅ ꯇꯣꯟꯗꯥꯡ ꯃꯤ ꯃꯉꯣꯟꯗ ꯉꯥꯎꯍꯟꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ
ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯇꯣꯟꯗꯥꯡꯕꯨ ꯅꯨꯡꯁꯤꯕ ꯈꯝ ꯊꯦꯡꯅ ꯐꯥꯎꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯣꯃꯣꯟꯇ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯟꯗꯥꯡꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯩꯅ ꯀꯥꯞꯄ ꯇꯦꯟꯕꯨ ꯄꯥꯟꯗꯦ ꯍꯥꯏꯕ꯭ꯔꯥ? ꯈꯪꯂꯕ꯭ꯔꯥ ꯂꯥꯏꯔꯦꯝꯕꯤ ꯅꯪ ꯍꯧꯖꯤꯛꯇꯤ? ꯑꯩꯅ ꯀꯥꯞꯄ ꯅꯨꯡꯁꯤ ꯇꯦꯟꯖꯩꯅ ꯅꯪꯒꯤ ꯊꯃꯣꯏꯗ ꯄꯥꯜꯂꯔꯦ꯫ ꯃꯗꯨꯒꯤ ꯆꯩꯅꯥꯅ ꯅꯪꯒꯤ ꯄꯨꯟꯁꯤꯁꯨ ꯂꯣꯏꯕ ꯑꯣꯏꯌꯨ꯫ ꯇꯣꯟꯗꯥꯡꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ, ꯆꯥꯅꯊꯣꯏꯔꯕꯤ ꯁꯛꯍꯦꯟꯕꯤ, ꯅꯨꯖꯥ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ꯫ ꯅꯪꯕꯨ ꯄꯥꯈꯪꯉꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ꯭ꯔꯅꯦ? ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯈꯣꯜ ꯅꯧꯊꯗꯨꯅ ꯈꯨꯝꯃꯤ, ꯀꯔꯤ ꯋꯥꯅꯤ ꯍꯥꯏꯕꯒꯦ ꯄꯥꯝꯃꯨꯕ? ꯅꯤꯡꯉꯣꯜꯂꯣꯏꯕꯤ ꯍꯧꯅꯁꯥ ꯊꯃꯣꯏ ꯑꯁꯤꯅ ꯐꯅ ꯌꯥꯝꯅ ꯄꯥꯝꯂꯕꯁꯨ ꯍꯦꯛꯇ ꯐꯣꯡꯗꯣꯛꯄ ꯉꯝꯖꯗꯦ꯫ ꯅꯤꯡꯉꯣꯜ ꯏꯐꯝꯗ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ, ꯂꯦꯞꯆꯔꯤꯕ ꯈꯣꯡꯐꯝ ꯑꯁꯦ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯈꯪꯕꯤꯔꯣ꯫ ꯅꯤꯡꯉꯣꯜꯒꯤ ꯐꯖꯔꯕ ꯆꯦꯡꯔꯧ ꯁꯛꯇꯝ, ꯈꯣꯏꯊꯨꯝꯅꯔꯕ ꯊꯃꯣꯏ ꯍꯨꯕ ꯋꯥꯍꯩ, ꯌꯦꯡꯂꯤꯕ ꯃꯈꯩ ꯄꯦꯟꯗꯦ, ꯇꯥꯔꯤꯕ ꯃꯈꯩ ꯑꯣꯛꯇꯦ꯫ ꯑꯗꯨꯕꯨ ꯁꯥꯅꯧ, ꯅꯁꯥꯕꯤ ꯑꯣꯏꯕ ꯑꯩꯍꯥꯛꯇꯤ ꯅꯤꯡꯉꯣꯜ ꯅꯪꯕꯨ ꯊꯥꯗꯣꯛꯂꯝ ꯃꯣꯡꯕꯨ ꯌꯨꯝꯗ ꯍꯟꯈ꯭ꯔꯅꯤ꯫ ꯀꯔꯤ ꯀꯔꯝꯕ ꯈꯣꯡꯐꯝꯅꯣ ꯃꯗꯨꯗꯤ? ꯆꯤꯛꯂꯕ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯏꯗꯣꯝ ꯏꯊꯟꯇ ꯊꯅꯝꯂꯒ ꯀꯔꯤꯒꯤ ꯅꯗꯣꯝ ꯆꯠꯈꯤꯒꯦ ꯈꯟꯕ꯭ꯔꯥ? ꯅꯅꯥꯎ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ? ꯃꯥꯏꯗ ꯉꯝꯖꯔꯣꯏ ꯑꯩꯍꯥꯛ ꯏꯗꯣꯝ ꯏꯊꯟꯇ ꯊꯝꯕꯤꯔꯝꯒꯅꯨ꯫ ꯃꯁꯤ ꯄꯨꯝꯕ ꯅꯪꯅ ꯇꯧꯖꯔꯨꯕ ꯃꯗꯨꯒꯤ ꯃꯍꯩꯅꯤ꯫ ꯅꯍꯥꯛ ꯑꯃ ꯂꯩꯕꯅ ꯇꯥꯏꯕꯪ ꯑꯁꯤ ꯃꯥꯡꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯕꯅꯤ꯫ ꯑꯩꯗꯤ ꯆꯠꯂꯦ, ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯆꯩꯔꯥꯛ ꯐꯪꯗꯨꯅ ꯂꯩꯍꯧꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯣꯟꯗꯥꯡꯗꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯇꯤ ꯅꯨꯡꯁꯤ ꯇꯦꯟꯖꯩꯅ ꯊꯃꯣꯏꯗ ꯊꯨꯝꯅ ꯄꯥꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯆꯤꯡꯗ ꯍꯧꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯁꯛꯍꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯅꯨꯡꯁꯤ ꯇꯦꯟꯖꯩꯅ ꯊꯃꯣꯏꯗ ꯄꯥꯟꯗꯨꯅ ꯅꯨꯡꯁꯤꯕ ꯑꯃ ꯀꯥꯏꯅꯕꯗ ꯐꯪꯕ ꯑꯋꯥ ꯃꯩꯆꯥꯛ ꯑꯗꯨꯃꯛ ꯐꯪꯗꯨꯅ ꯃꯗꯣꯝ ꯃꯊꯟꯇ ꯊꯋꯥꯏ ꯊꯥꯖꯔꯕ ꯑꯃꯒꯨꯝ ꯃꯍꯥꯛꯀꯤ ꯃꯄꯣꯛ ꯑꯗꯨꯃ ꯃꯐꯝ ꯑꯗꯨꯗ ꯋꯥꯅ ꯂꯦꯟꯈꯤꯔꯝꯃꯤ꯫